Ngasigi Singapore 360 na senjaduna mass fundraising for khulngak pa haina mingthonba adugumba akhanaba thauramasida yingbiriba punapu taramokjari ngasigi thauramasi maruaina ekhoi chilnaw sing chingkhong chingya ngakliba iramda masibu ngakliba chilnaw singgi awat pa paigai leire haina Singapore 360 da ngarang nahan khak mateng khara tawjaruba matamda ekhoigi maruaina khoi mandokki mayaida ekhoi khulngak pa singgi damakta Tambiba, koi khulngak pa singgi donation hai bajing mai trisi nangasi bhawada full transparency laina mayamda koi kathok tuna lakli 100% kathok tuna lakli hai basi masu mayam ne na khangbiri aikoi na asumna mayamda aikoi gi kathok pa urak matam sida aikoi chinnaw sing sina aikoi na su mamangda domak pangi aikoi na mamangda leptana koi pangduna lakli lane horpade koi so koi gi angamba level da pangduna lakli aikoi na handakti openly mayam na su pang percent pham sing asi khoi na openly mateng pangthokpa aduga live thadana khotna tawjaba thorom sing se mayam na hen na khangbi badagi silaw sing sigi awat apa na pik thalle ha base khangjarak padagi upai sidi karino hai ta di mayam na mateng pangbirak pa natraga di upai leitaba maramna ngasi singmai thri si na mass fundraising for khulngak pa haina mingthon badu ba thorom ama mayam yafam da khoi lan thokchana bagi damak ta sem sajabani ngasi thorom asida maroina khulngak pa sing gi damak khulngak lebai chilaw sing gi damak khoi gi fundraising campaign na sida mapung oiba thobang lobi gadoriba dugumba kogi manipur gi saknairaba saisakpa singgi manungda tomthin nga do lairiba yamba mayamna su hena khangbiraba mahaki isai khaktana koi maha khaktana stage ta lepkhiba matamda pik thanba ekhoina su hek haizaru matamda harau harau yabiba Singapore 360 gi yamna maru oiba thodang ama su pubiriba artist sing sibu support towiba loina manipur da kachin kwa da lairiba artist kaya ama su promote towiduna anoba mangal kya pina biriba agi yamba Ranbir Thauna su ngasi thauram asi mapung phan bigani haidana Singapore 360 gi ngasi thauram asida koi lengsin biduna leire mathangda koi yam Ranbir Thauna gi thawai happy nabagi damak Singapore 360 gi akoi gi core teams gi manungda khwaidagi khoina Singapore 360 nakna loina jaba akoi gi keyboard player ki akoi gi keyboard player haizab batare aduga music composer so ibiriba Singapore 360 gi team members singi manungda music composer mayam singi manungda khwaidagi hena nakna loina jariba aigi taw poireina su Nasigi yamba Ranbir Thauna na mayam gi damakta koi khulmang akpa sing gi damakta khanna fundraising tawjaba sida mapung phan binaba haidana koi yamba Ranbir Thauna gi support tawna ba hai tare ai gi taw poirei thokchom su lengsin duna leibire loinana nasigi yamba Ranbir Thauna amadi taw poirei na nasigi thoram masida mayam gi damakta koi gi isai khara khudul tambirak matamda hena mapung phana ba hai tare hena pung phan bagi dama aigi tronglao bidagi Singapore 360 khwaidagi yamna maru oiba member oibiriba moirang mai kai ngakliba aigi yamba Ravi Shankar Naurem mayam gi damakta koi thogal tawnaba basi paidana koi thogal tawnaba gi damakta sem saduna leire aduga mayam na ngasi khoina mass fundraising for khulngak pa haina mingthon baduma program asida ekoina su GPay number ama hapchai GPay number si yamba Ravi Shankar Naurem gi mahaki GPay ID mayam na sudum mating pangbibai si nausing na di khangbiramani Chingu Leichal haina mingthon bani mahaki GPay IDC 70057 mari haibadi 777798 oibani aduna yambagi GPay number sida angamba mateng pangbirak khibasing asi live ki khudong chaba lawraga koi lauthokchaba ngamba khara lauthokcharaga su ahenba koi lauthokhdaba khotaba leitaraga su list oina semjaraga mayamda khudul tamjana ba hona jagani duga 100% transparency thamna ba Singapore 360 maikai degi su hona dro lakli ngasi gi thoram masi masu mayamgi ningba thungnaba hena mapung phanaba hona jagani haibagi thajaba si masu pizari loina na ngasi gi thoram masi gi mayamna backdrop ta obiriba koi stage haitare stage asibu akoi sponsor to biramba aigi marup Naurem Laikai degi Naurem Phizang haina mingthonba aigi marup kazauna mateng pangbiramani mayamna su phizangi oiba related orders sing leibiraga su khoina hapchariba number 8837076428 sida contact to biraga akhanaba Singapore 360 team gi oiba offer lobiyu haibasima Singapore 360 mai kali request tawjari loina ngasi mayamgi mitmangda thamjariba stage asibu ngalhanbiriba amadi mayamgi nakong yaunanaba sound hapiriba aigi yamba Singapore 360 amna maru oiba member oibiriba every program khudimakta aigi yamba sine sponsor tawina lakpani ESS kawa haga su khangna biba mayamna ta chauba haga su khangna biriba yamba sina ngasigi sound amadi light ki mapung oiba thoram singda support pibiri loina ngasigi icham chamba thoram asi pangthongna na ba hona jaba matamda
ngasi ki singmetri si team member sing sina chana ba thakna ba khara sinmin si haijaru matamda ai inau oibiri ba Dr. Gobind Chakhum haina mingthon jabani mahaki ngai catering service si Dr. Gobind Chakhum ai inau si su hoina contact number hapjabani mahana su khoi gi chana na ba mayam gi chana na ba thakna ba item sing simasu mahana sinbi bagi damakta su han hana thagachari loina na ai ngasi gi thorum asi ai khoina haijaru ba matamda ai thorum ama leire aduna ai gi guest artist ahum khaki khoina mateng pangbiyu guest artist ahum khaki khoigi lengyan mateng pangbiyu haina haibir haijaru matamda khoigi iche memi akhom handicraft ki ko iche memi na kongbananda pamna kai leibiri ba akhom handicraft ki iche sina lengyan nungsiba ahum khak mateng pangbirak la ngasi thorom masibu khoigi thorom mapung phana ba haidana hona biri ngasi ki khoina live asigi khudong chaba lojaraga ahan makta da khoina artist sing ikai khumjari ba artist sing manipur myam gi damakta matam sangna seba tawdona lakliba artist sing asibu ikai khumna bucha boina khoi singmetri sigi senior team member okay ai mayam na haibirak pai matungina halaman sing na haibirak pai matungina isai amakhaktang hana khudo tamlaba matungda khoi lengyan asi khudo tamnaba hona minasi haina takpirai mayam isai ahan ba isai khudo tamjari na phong lâm đâm na ai bu câu re câu bru sing sang na ai bu ngai đi mama kai na rava machana polem ima hai na tiếng thao vi buộc na phong lâm đâm na ai bu câu re câu bru sing sang na ai bu ngai đi mama kai na raba machana polem ima hai na tiếng tha hawi ting nung ma nung lok nung da kang la sa du su ka phawi khon jel thok na tiếng tha le phore ne lei ro nung da ka phoi teng tha hawi kalorao hai na hak chang de le phore ne lei ro nung da ka phoi teng tha hawi kalorao hai na hai engi khandra ba tai bang sa sa kon jel si khắc tâm đi ta bi khó gờ bờ hay em khi khăn ra ba tay băng xa xa khôn rel si mà khắc tâm đi ta bi khó gờ bờ mama kai na ra ba ma cha du đi palem ima hai na tiếng tha hawi mama kai na ra ba ma cha du polem ima hai na tiếng tha hawi ching nung ma nung lok nung da kang la sa du su ka phawi khon jel thok da tiếng tha hawi ching nung ma nung lok nung da kang la sa du su ka phawi khon jel thok da yam nungai masigi ahan ba khoigi thogol isai gi type ta thambiri ba mayam bu taram nok pi ba gi type ta thambiri ba isai adoki matik nungsi yam bar bi thona amadi gi taw poire amadi yam bar bi shankar taram nok chari duga akhoi sing matrix sing mai kai degi akhoi gi di sing matrix gi
any tabak thorom singda adomak yaudon leibiriba senior team member aduga singi maitri sing angjariba hakisu right hand oibiriba haijage aigi any aruba mafam singda aigi yamba itin yaudaba program leiroi mahak adum mangjin thanam chembirakani ngasigi mass fundraising campaign for akoi khulngak pa haina mingthonjaba adugumba program asida su yamba na lengsinduna leibiri yamba gi maikai dagisu ngasi artist ahum ikai khumnajariba artist asi ahum asibu ikai khumna upi boina lengyana mamtang khodol tambina ba haina nolok nisingjari aduga mayamda muka han haijage ngasigi lengyan ahum asi ekoi singjamai kongbaro ta lebiriba kongba nandaibam lekaida lebiriba ekoi akhom handicraft ki iche memina khodol tambirak pani haibasi masu mayam thamjage duga akhom handicraft ki iche memi busu ekoi singjamai 360 gi maikai dege madi sinja langjariba sigi maikai dege hanna thagar phongdok chari haibasi masu mayam mangda ikai khomna buchabagol na ikopna khurumjari koi yamba rambir thauna da ikai khomna utpi khre mathangda yamba ravi shankar mayam gi mirak tin mangamna bo hona jariba masagi anaba kayama leraga su yaudaba yade haidana chenbirak libani masagi anaba layeng ba chatlubani ngasi se thawal maikaida ado sing metri si program su yaugani haidana thauna fana mayam gi mangda lengsin biribani mathangda aigi taw aigi marup poirei thokchom sing metri si yamna maruiba thabak thoram kaya maruina artist ki line da lakma tamda itaw poirei ga koi sing metri si gi team member pulap punminaraga koi masel amattani haina lepminaba aduga maikai khudimakti support pina ba honariba aigi marup poirei busu sing metri si maikai dagi thagra phongdok chari ngasi gi thoram hena nungaiba hena nungsiba program ama oina bagi damak mayam punna ngasi gi program asibu share to view haibasi sing metri si gi maikai de request tawjari at least adomna koina hapchariba gp numbers da lupa tara makul ama donate tawbiba ngamidragasu share tawbidana adai comment section da chingkhong chingya singda koi khulngak piriba iramdam gidamakta ngak piriba ichilnaw khudingmakta thawai hapiba yaba wahi pareng na chingba thambiyu haibasi ma thamjari duga khulngak piriba ichilnaw singi maikai dagi su karigomba ngasi gi nomisiga mai lenana adongi maikai dagi ai isa khulngak chari haina lamdumak takpa natragasu maikai dudang takpiraga samna habda bisempur line gi na bisempur line haibiragasu natragana maikai line do thambira matungda ai mafam sida khulngak chari ai ngakchari mafam sidagi isai amdang khanjage haidan request tawbirau khulngak libai chinaw singna karigomba isai khanbirak lagadi soidana aigi yambaran bir thaunana mayam gi damakta khudol tamnana bagi damakta matam punamakta sem saduna laijari ngasi Mikamiraw kholna nille Hana sunabage warina loinaidre angam bana tu hatle hingbagi artha leidaktrene punsigi mamalai trabada ichi khullaba ahinda rengthawi kanagumi amakhakna Imphal shahar gi mayona crying woman tara khidrane ai khoi bo amokhanna girjage kangshi khonjel do chinungi nungshiraba khunyadagi mandir masjid ki wari dusu tinkrani amamba ironungda Kanana kapli macha kaina bagi Kanana tingthari nungsi khaina bagi Kanana kapli macha kaina bagi Kanana tingthari nungsi khaina bagi adubu kana gumbi ama khakti ai khoi gi dama ten thawi crying woman
ngasi live asida mijeng tabiriba mayam na ngasi thauram asibu mijeng tabiba ki damak matam adongi matam chillaba kya ma kai thokpi ba ki damak hanna singai tri si maikai tegi hauji live yengri ba chilna mi lising amaga chahumbu taram lok chari singai tri si gi su ngasi se yamna maroi ba numit amasu oibani yamna maroi ba numit sida ngasi gi mayam gada su iso akhoi isai nongmai ga loinana khoi khulngak libai chinlau sing da su mateng pangjaba aduga chokthara thawai kaya su khajik pothaba ngamnana bagi damak thin sinjari ba live program asi tasengna ngasi yingbiri ba mayam na su share tawbiraga puning thoga piu haiba sini sing metri si market request tawjaning ba loinana mayam na khulngak libai chinlau sing sida domna isa khangna isana khongna changna khoi mateng pangbi ba ngambi da ba do mateng makti pangning ba piri ba mateng asi chingkhong singya da asing ba mak yau haningi khanbi bai chinlau sing gi damak tadi ngasi gi live asi gi kuthang da domna mateng pangbirak percent fam ado thamoi sengna yaurani haibagi message simbasu pizari mathangi sai aigi yamba rambi thona da gi lominasi Jaktari ai khoi nangina thanum da yatari ai ko nangina tambak ta jaktari ai ko nangina thanum da yatari ai ko shiva shambagi langdai da mathawai katlage khanna hingli shiva shambagi langdai da mathawai lage kanna hingli hey hey hayya ho ho hayya hey lamdam nuksi biyo kang lay lamdam lamdam sida hingli ba thawai sing migi mamada ima kauganu hey lamdam sida hingli ba thawai sing migi mapada ipa kauganu hey lamdam sida hingli thawai sing migi mamada ima kauganu mutragani ipai pugi khongulsu lei hora roi among nangi aigi wari mutragani ipai pugi khongulsu lei hora roi nangi aigi wari oh From atia kok jam rai wa zin din go do thai na malem lai sem lak pa da khunda lai tarak pudagi
Amata oirammi chingni thammi nungsi chanana leirammi Thaina malem leisem lakpada khunda lei tarakpadagi Amata oirammi chingni thammi nungsi chanana leirammi Mod laba kanglei nangi charai Singani nong madina chasina Mod lava kanglai nangi charai Singani nong madina chasina Loidang kayana hau krabasu Kumon kayana lan krabasu Loidang kayana hau krabasu Kumon kayana lan krabasu Mod lava kanglai nangi charai Singani nong madina chasina Nangida maghinjage nangida magsijage Nangida maghinjage nangida magsijage Nangida maghinjage nangida magsijage Nangida maghinjage nangida magsijage Singzamai 360 asigi live asibu nungsibiduna mireng tabiriba khwai pumnamangna ngasi sinjariba thoromasida tamoran bir dagi taning baisai kya amasu bior sing sigi maraktagi khanbiragli tamoyam nungshiba comment amakhaksu yaujare comment sim tang pathok jarake ibirak ibasina yanglo kaifaba haina kano lay account se lay gadoine duga mahakna ibirak pasna 80 unit 53 sikhong ukhong sangi maikei dagi isai amatang khanjage haina smaina thambirai tamoi isai mayek sina thawai nangna haina sai hobi sai ma khanbirai si isai si khul ngakpa ichilinau singi maikei dagi 80 unit ki maikei dagi khanbirak pani tamo Tamona ngasai dagi isai miyam gi damakta khudol tambiriba si ima leibakbu sai thabibaga loinana loijing loya kayada arapa chingkhong kayada ima leibakbu kandaba yade haiduna thongna phana chongthokpiriba mapari mamom sing asibu hena thongna happy boina tamogi maikai dagi isai sing asi khudol tambibani khoigi life asibu nungsibiduna meding tabiriba khwai pumna maki comment loinamak amamamta oina pathok chabagi khudong chaba adu ngasigi life asida sida leiraroi haibasima mayamgi mafamda thamjage life asida comment pathok pirakte haiduna su adomadomna warau bidanaba Singzamai 360 gi maike degi thamjari ahan baisai mayamna khanbirakpa singilaktagi 80 unit 53 sikhong ukhong sang hariba maike asomda leibiriba ibung iwa singi laktagi thawai nangna hariba sei si khanbiragli ahan oina khudol tambigani khun ngakbiriba isir naw sing aduga lana sida front line da leibiriba me apunumakta ige mathang isai sei thamoi sengna kachari aduga pangan thawna hapchari thamoi dagi tahan jariba kharasi puni sangna Thamoi pena tabigani haina aigi maikai dagi su live ki khutung sabasi lorga mayamda thamjari sai aigi punsiga yamna mari leinaba aigi punsigi maramda ina iba wari amada infam oibasini punamakta kathokchari Doktu na chat ki ganu nanna Puki ganu aibu miram lendagi
Adoktu na chadkiganu nagna Pukiganu aibu miram lendagi Fanghalam ko ay asa Kanghalam ko ay butay bang sida Fanghalam ko ay asa Kanghalam ko Mika Toraki Ujaki Aina Mapanay Draba Sangsargi Fajaba Laki no mai Taibangda Mika Toraki Ujaki aina mapanay draba sangsar ki fajaba kanghan bire aibu pumna maktay pansina kanghan bire ay ngoda miyoy bagi minungsi kanghan bire aibu Hanjagadoriba isaigi mayak saru kharasi khun ngakpiriba isi naw mayam punamak front line lailibiba laibiriba mayam punamakta kathokjari ningsingjari isaiji pokngamdana pokpa mapokni taibang miyoiba Katokadabani Freedom na famoira Mapogamagi Pokngamdana pokpa Mapokni taibang miyoiba Katokadabani Freedom na famoira Halaki gani amo
Uraganu aibu miram lendagi Tawai Tamu makadana comment patok jabagi tanjado muk lawjarake Langol jam nanau haina amakhakna thambire asumna sugunuda khul ngagliba inau Mahesh Laishramda ozana isai amakhak khudol tambiu haina thambirakli wahengba maitai luwangcha haiba bung oigadra upa oigadra mahakna so asumna thambirai hi good morning, good evening, Kangleicha. Have a good day from UNLF MPA Thangjing Battalion. Hi riba miyoya sinasu ekoina angthok jariba singjamai 360 na thajariba life asida thongna happy baga loinana warol khra thambiraki loinana NH Singh haiba miyoya sinasu asumna thambirakli chingkhong chingya da ahing nungthil naidana Ahing nungthil naidana leijariba state force ekhoigi loktak haina saithaba isaidu amuktang tajage haina khanbirakli isai di adukimatik yamna khanbira e sengna hajarabada ado akhoigi life asibu nungshibiriba miyoising asigi laktagi khara khara khangatjaraga adumak isai sing asi khudol tambina bagi damakta ngasi akhoigi guest oina lengshin biriba miyamgi lamdam asigi saisakpa tamoran birgi mafamda pukhatjage ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯂꯨꯄꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯃꯥꯁ ꯐꯟ ꯔꯥꯏꯖꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ 7005777798 ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯅ ꯂꯩꯕ ꯑꯦꯀꯥꯎꯟ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯣꯝꯅ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯍꯥꯏꯂꯥꯏꯠ ꯇꯧꯖꯗꯨꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯃꯤꯌꯥꯝꯗ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯖꯕ ꯑꯗꯨꯁꯨ ꯁꯣꯏꯗꯃꯛꯀꯤ ꯎꯍꯟꯖꯔꯛꯀꯦ ꯈꯪꯍꯟꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯃꯐꯝ ꯀꯌꯥꯗ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯥꯏꯕ ꯌꯥꯗꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯄꯥꯔꯤ ꯃꯃꯣꯝ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯈꯥꯡꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯣꯏꯖꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯈꯔ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯖꯕ ꯃꯥꯁ ꯐꯟ ꯔꯥꯏꯖꯤꯡ ꯐꯣꯔ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯈꯔ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯃꯨꯛꯇꯒ ꯍꯟꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔ 7005777798 ꯆꯤꯡꯉꯨ ꯂꯩꯆꯟ ꯍꯥꯏꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯇꯝꯗ ꯉꯁꯥꯏ ꯀꯥꯞꯄ ꯌꯥꯗꯦ ꯍꯥꯏꯅ ꯀꯃꯦꯟꯠ ꯑꯃꯈꯛ ꯊꯦꯡꯅꯖꯈꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯏ ꯍꯧꯖꯤꯛ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯖꯕ ꯃꯇꯝꯗꯁꯨ ꯑꯦꯀꯥꯎꯟꯁꯤꯗ ꯄꯩꯁꯥ ꯀꯥꯞꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ XYZ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯒꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯄꯥꯡꯕꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯣꯝꯅ ꯄꯥꯡꯕꯤꯔꯤꯕ ꯑꯦꯃꯥꯎꯟꯠꯇꯨꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯄꯟꯕꯤꯅꯤꯡꯕ ꯂꯩꯕꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣ ꯄꯟꯕꯤꯅꯤꯡꯗ ꯇꯥꯔꯒꯁꯨ ꯀꯥꯞꯄ ꯌꯥꯔꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯑꯞꯗꯦꯠꯇꯨꯃꯁꯨ ꯄꯤꯕꯤꯌꯨ ꯂꯣꯏꯅꯅ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯝꯕꯤꯔ ꯊꯧꯅꯥ ꯑꯩꯒꯤ ꯏꯇꯥꯎ ꯄꯣꯏꯔꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯃꯈꯣꯏꯅ ꯁꯟꯒ꯭ꯂꯥꯁ ꯎꯞꯄꯤꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯔꯤꯕ ꯁꯤꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯃꯃꯥꯡ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯣꯖꯦꯟ ꯂꯥꯏꯠ ꯑꯉꯥꯟꯕ ꯑꯃ ꯐꯨꯖꯜꯂꯤꯕꯅꯤ ꯃꯅꯤꯡ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯣꯖꯦꯟ ꯂꯥꯏꯠ ꯑꯉꯥꯟꯕ ꯑꯃ ꯐꯨꯖꯜꯂꯤꯕꯅꯤ स्टेज की फ्रंट की मखा की हाइतारे स्टेज की फ्रंट की लेफ्ट साइड राइट साइड ता RGB लाइट नसागी ब्लू लाइट सु यावरी ब्लू लाइट सी मित तो याम सोक पर रेटिना तमना यौई हाइतना ब्लू लाइट सु काप्सन लिबनी अदो मयाम की फजन बगी दमक अदुम काप्सन बनी हाइतारे बट
artist ki su khoi na di khan da ba ya da bani na ai khoi na su dum recommend tawi ma du di stage ta kari gomba sai sakpi ma tam da artist sing sina anok amam utpi yu so that blue cut sing adai dia topa harmful rays mayam adu mit tam na retina tam na paisan da bi da mit sok ta na ba hai tai du na mayam na su ano upi sigi maram asi mit sok ta na ba gi da makta upani hai ba si ma su thamjage mayam na su makhata na ai sing mai chisi kuthang da khulngak li bai chilau sing da dedicate tauba isai mathang mathang sakpi ro hai da na hai birak su yawi khulngak li ba sugnu mai kai gi chilau amagi ai da sumaina sugnu mai kai da khulngak li ba sugnu da khulngak li ba benergy da khudol tamba isai amta khudol tambi hai na su comment ta ibira i ado ichinau sing da haijaning basi ngasi gi sakli bai sai khuding mak adom namak khanbirak pa natraga su ichinau sing chingkhong chingya da khulngak li ba ichinau sing da amadi ima le ba kannabagi da makta angamba ngamjabi level da thodang lowi ri ba ichinau khuding makta dedicate taujari hai basi mayang fama thamjari ai amara bi thona da khusinajari nang di ming sel ni lamdam sigi lem jana fam ni nang di ai khoi gi nang di ming sel ni lamdam sigi lem jana fam ni nang di ai khoi gi sakdag li ai khoi bu ma lem sina buwari na sakhi oi duna sakdag li ai khoi bu ma lem sina buwari na sakhi oi duna oh imang nusilo oh imang ningti bilokta nandi ming sel ni lamdam sigi lem jana fam ni nandi ai khoi gi Nangi mahausaagi khudolda tangchuri thawai kaya amana nangi mahausaagi khudolda tangchuri punsi kaya amana nanggi khongchat ki marumda hingli thawai kaya kaya nanggi mahausagi khudolda tangchuri punsi kaya amana ho imang nungsi bilokta oh imang ningti bilokta sonari malimna nang bukala nari taibangna nang bushonari malimna nang gidama chau thong shri ai khoina charon churon gayad su ima nangi
dama hingkigani loktak ima nung sibi nata singan nangbu kan kigani ho ima nung sibi loktak ho ima ning tibi loktak nanding ning selni lamdam sige lenjana famne nangdi ay koyi oh hayo haya oh hayo haya hayo comment se aduki matik nungsibiduna ibirak pasi yam yami yamna nungshiba comment amakhak thamoi da tinglaw amakhak su koina thengnajai amtang miyam da pathok na bagi tanja du lawjage isai tabada mittagi pi taba khanghaude thawaina pontha pikraba athauba singbu mitmangda uhanbagum haina amna thamoi shokna haibira'i somna ibirakliba comment si uzaba matamda aikhoisu khanghaudana adomna mitmangda ubiba dugumna lamdam asidagi thawaina pontha phikraba athauba kaya amabu mitmangda uba mikupto dumak lei tamoran birgi seise aduki matik yamna leibanina miyamna magi magi oiba mota apam apam khanbirak pasu kaya amani adumakna aikhoina khanbirakliba isai khudingmak amamamta oina khudol tamnabagi tanjadumadi ngasigi life asida khudong chaba lawzararoi maruina khunngakliba ibung ipasingi mafamda dedicate tawba lamdam asida lamdam asibu kaidanabagi damakta ngakpi shenbiriba ima ivel sing loina na mipum khudingmakta dedicate tawba apunbagi sayoina dumak khangalaga sakpagi tanjadu khudol tambagi tanjadu tamoran birgi maikaidagi pibigani comment amamuk pathok charake sengwai gi iyamba 80 gi robinda isai amatang dedicate tawbiu iyamba amadi singzamai 360 bu thagat chari marak marakta live tawbirau haina aina yamna nungshiba iyamba ranbirni bikas mayeng langbam hai bikas mayeng langbam na 80 unit 30 segmai gi thopubiriba ibung robin khairakpam masida dedicate tawbiraga isai amakak khudol tambirau haina tamoran birgi mafamda thambirakli comment kharasum pathok charak pagi tanjadu lawjage mramdi kaigino haiba matamda tamoran birna ngasaidagi miyamda khudol tambiriba isai singasi thamoidagi nungdagi thulakpa kayana oirakanda mitlu pirang sintharaga tamba isai shu dumak yaudaba nate do tamogi pukning wakhal ngaktang oirabasu phathana bagi mikup adu lawjage yamna toina khanbirakpa isai singi manungda nungsi nungonda best of isai kaya amasu yauri isai gi ningthaurel singi manungda tamoran bir sisu amani miyamna lamdam asida saisak pasingi maraktagi yamna khoidaba pamjaba ahal angang khaidana tamogi isaibu taragadi penjare haina leiba miyoi kaya na ngasidi singzamai 360 gi life asibu nungsibiduna mideng tabiri akhoi hoji hoji yingbiriba si mi lising amaga jamri gi mathakta life asida jangbirakduna nungsibiri loinana mass fund rising haina mingthon jaba ngasigi life asida adomna angamba mateng kharada oresu tongbidambagi damakta akhoi gpay number 7005777798 hairiba number asida gpay tobiraktuna adonge angamba mateng pangbiu haiba famasi thamjari makata ba isai khudol tambinabagi damakta tamoran bida khusinajari topic iba semai unit ke brother Robinda dedicate to usai ni mathang isai se Nangi hingbagi mamaldi
ताइबंगदा खोंदा द्रिंगैदगी अमुबा वाये सेमदुना लुपा खावजावना लैखरे नंगी हिंबागी ममल्दी ताइबंगदा खोंदा द्रिंगैदगी अमुबा वाये सेमदुना लुपा खावजावना लैखरे Ralenga chuplina hingbagi mamalbo laiduna Ralenga chuplina hingbagi mamalbo laiduna Democracy marumda langja kwa ki matawum shayen ngayen tawduna sadong shetuna charre sadong shetuna charre hingbagi mamaldi lamta thangjagi sharoigum aki tujumba piduna lamta thangjagi saroigum aki tujumba piduna mika mira kona nilhallare से मिका मिरा खोना निलहल्लरे मेरी थोगले इरमदम से नंगी हिंबागी ममल्दी ताइबंगदा खोंदा द्रिंगैदगी अमुबा वाये सेमदुना लुपा खावजावना लैखरे ओइनाम प्रवीण कुमार कमेंट अमसुमना इबिरई सिंगजमई 360 खक्की नतना मतंग चाबददी असिगुंबा ऑकेजनली ओइबा तेंथाखोलगी और लेपाक निंगबा सिंगी हेना इनोट हापकदबा इसै कया सकपना अपुनबगी सक्तम सागतपदा हेना मपुंग फागनी थाजै हेना थंबिरई मोरेदा एखोगी ngमखै ngakliba aigi lekai iyamba commando OC in charge Vivek amasung Pabung Krishna da dedicate tawbiraga ima haiba isaidu amuktang sakpiu iyamba Ranbirna yapaminarasi haina thambirai senjam chirangda
ꯈꯨꯜ ꯉꯥꯛꯂꯤꯕ ꯁ꯭ꯇꯦꯖ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎ ꯃꯤꯛꯁꯟꯒꯤ ꯗꯃꯛ ꯑꯃꯨꯛꯇꯪ ꯁꯛꯄꯤꯔꯛꯑꯣ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤꯁꯨ ꯍꯥꯏꯅ ꯃꯃꯥꯡꯗ ꯏꯁꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯈꯟꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯌꯥꯝꯅꯁꯨ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩ ꯑꯃꯈꯛ ꯑꯣꯏ ꯂꯣꯏꯅꯅ ꯏꯁꯩꯁꯤ ꯂꯥꯏꯐ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯁꯩꯁꯤꯃꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯀꯃꯦꯟ ꯑꯃꯁꯨ ꯂꯥꯛꯂꯤ ꯋꯥꯍꯦꯡꯕꯝ ꯃꯩꯇꯩ ꯂꯨꯋꯥꯡꯆꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯏꯕꯨꯡ ꯑꯁꯤꯅ ꯊꯥꯒꯠꯆꯔꯤ ꯁꯤꯡꯖꯃꯩ 360 ꯋꯥꯔꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯏꯔꯝꯗꯝ ngasi kari thokani hayengna kari oirakani khangdraba kanglaipak asida mikup kharada oirabasu miyambu awaba kokthok hanabagi damak ngasi gidi thokchakhrage yamnadi engjaningbani duty na yadre UNLF MPA thangjing battalion gi mahut sinjaduna aihakna lupa chaunga khak mateng tawjarambani yamde warobinu leitabagini leibak miyamna yaifare kanglaibak imana yaifare haina ibung wahengba maitai luwangsa sina thambiragle ibung asina yamba yamdaba thidana ibungi maikaidagi lupa chaunga gi mateng pangbirakpasi ekhoida miyoi kayana lak lak ki mateng pangbadagi su hena magul lei haibasimasu singzamai 360 gi maikaidagi thamjari aduga yam marui ba comment ama lai hanjan jan su ibirek mayam na hanjan jan comment ibirek tam ni singjari state commando singi oiba comment ama phawba ujate manipur da su manipur state commando su dedicate amuk tang di sai sakpi badi ya bane manipur state commando or su amadi state ki bor su mayam kwa state ki nataw boy tar su ima lebak kan ba matam da saruk ya biri bai chilaw khudi mak dedicate tawjabani haibesi masu adongi fam thamjage duga mathang manau nai nei sai do na khra hena sang na mayam oi taden taw boy na gatang doi su puni wakhal potha boy ni sai ani hum thang pareng pareng sak thabi na ba haidana ya ba bunga thamjari oide nange dama hinglambani oide nange dama hinglambani nangine hai bada mate jadra basu Love talking kivana aina nangu kauba ngam kivani nangu mirai kiva laite aigi jamlava punsi sina aidi nangi dama hinglambani aide nange dama hinglambani nangini hai bada mate chandra basu nannu engodagi love talking kivana ngasisu nangbu kauba leitri kauba
ngasisu nangbu kawa leitri nangonda lupcha krava tawasina mahausa gumna nangbu ningsingli kaurage kalluwa mekoptoga ahin kayasu kapkinangi kaina bagi may chakna nangi wakal ningsingduna su cặp khi nắng nghi cài na bagi mây chắc na nang giwakal ning singuna hingning bagi asha yaudana hingling sisu nang cài na raba matum sia Aidi nange dama hinglambani Aidi nange dama hinglambani nangini hai bada mati chadrasu Ning tibi nang imay tong se kalag jabu tayo na huda na yung kini kalubada Ning tibi nang imay tong se kalag jabu tayo na huda na yung kini kalubada Lotu na tham ning lay tanong da Lotu na tham ning lay tanong da Lotuna thamning lay thanunda Lotuna thamning lay thanunda Punsigi oi na yenga bai ayaba fanglaba imichina fa Mikupa na yenga daba pamubi nangi mai thongni Punsigi oi na yenga bai ayaba fanglaba imichina fa Mikupa na yenga daba pamubi nangi mai thongni Mi hậu cho ba mi ba mi ta kini kalubada Mi hậu cho ba mi lisingi ba mi ta kini kalubada Lotuna thamning lay thanunda Lotuna thamning lay thanunda Lotuna thamning lay thanunda Lotuna thamning lay thanunda Sige tay vang na sona riba Bai mabema Mona Lisa Oh sige tay vang na sona riba faja bai mabema Mona Lisa Nangi mai
nang sin ki gani kalubana lotna thamning lai thanunda lotna thamning lai thanunda lotna thamning lai thanunda lotna thamning lai thanunda Kanasu laite nungsiviva ahen batapamba sansar sina सक्सेरिबा तान जेरेमी से लमलम थेगी संगारबा फिल्म एक्टर दो असगी लांची की फ्रंट लाइन दो चो थोदांग लविरबा एगी मरुप आरके सोमोरेंद्र मयामना kaiku haina su khangna biba ai marup kaiku da kachari angawagi joyron gunang sagleba isai sina aigi de marup ni aigi de punsigi khuloni aigi de marup ni aigi de punsigi khuloni matam ama aigi thawai oirambi ngasina sanagi machu sankhravi matam ama Sina sanagi machu sankhravi surbu kaihan biram maning tamkravasu surbu kaihan biram maning tamkravasu sakhini aidi kaina isai se Surta Dravasu Nangidama Thank you, Sisi. 1891 haiba akhoi shumang lila gi thambak ta sana ki ba lila amadaina compose tawduna saksa gi bai sai singi mar tege mani sai se lani mamang ka su sai fam mai amada ju sai se mati amatang moi su sakna ba haidana kyara kana ayon haira ki lai adu masigi live streaming ko thang sida do gi tanja do luxury Lôi trình lôi ninh thi rê
sano matau se thamoi ani chilok nei yeng bai pen ba nai da nung si mai thong lo lam bi ikai phi ji oi ri bi ikai phi ji oi ri ge samani nung si mai thong lo lam bi ikai phi ji oi ri bi ikai phi ji oi ri ge samani khung gat chage ngasi di ikhut mak na yeng jage thamoi sinang pen ba makai khung gat chage ngasi di ikhut mak na yeng jage thamoi sinang pen ba makai nung si mai thong lot lam bi ikai phi ji oi ri bi ikai phi ji oi ri bi samani comment pawagi tanjadu muk hak laujage Bikram khwairak pamna sumna thambirai aikhoi mayam changduna athauba khul ngakleba singbu ising marik ama fawba watlan gumsi kanglai pakna yai fare haina sumna thambirai achumba makni domna thambiragliba comment adu miyam gidamakta ne khona ngasi hona jariba sisu khul ngak tuna leiriba ibung ipa singi loinana imaibel singi damakta angamba mateng kharada oirabasu pangnabagi damak makhoina karigumba awat apa ama leirakpa matamda pukning hanthana sonthana leitanabagidama angamba thongna pibiba oina miyamna angamba kharata oirabasu mateng pangminnasi haina ngasi singjamai 360 na sinjariba live mass fundraising for khungakpa haina mingthonjaba live asida adomgi angamba mateng khara khazik pangbinaba miyamgi mafamda nolukchari ekhoigi gp number 7005777798 chingu leichen haina leiba gp number asida adomadonggi angamba mateng pangbirau koina life asi hek hobadagi hauzik fawbagi matam asida miyamna nungshibiduna adomadonggi angamba mateng khara khazik pangbirakpana maram oirakanda ekhoida hauzik phangliba senfam asi chaurakna lishing kuntra rom yaure haibadumasu thamjage ngasigi life asi loiraba matungda miyamna pangbirakhiba adomgi mateng sing adu miyamda khangan jarak ke loinana karamba mafam singda chatladuna khulngagliba ibung ipa singi mafamda amadi imaibel singi mafamda khudol tambagi tanja dusu sungsoi shoidana miyamda khangan jarake comment singi marakta isai kayama khanbirakpasu yaudabadi nate khanbirakliba adomgi isai sing adu sakpirakte haiduna waroba thambiganu commenting sisu aduke matik yamna yambanina matam chana adom-adomgi oiba commenting pathokchaba ngamjadre haiba sigidamakta su warobiroi hauzik village volunteer force khungakliba iyamba inau sing commander oibiriba da tompokta isai amatang dedicate tawjage haina thambirakli adom-adomna dedicate tawbiningba miyoi kayama panbiraduna isai kayama su khanbirakli amamamta oina ekhoina dedicate tawi haibasimasu haibagi khudongchabadu leijaroi maramdi ngasi ekhoina sinjariba life asi lamdamasigi nungsijaraba ibung ipa khulngakliba imaibel sing asigi mafamda pulapki oina dedicate tawjaba dugumlaba isaini singjamai 360 na thajariba mass fundraising for khungakpa haina mingthonjaba life asigi fundraising asida adomadonggi angamba mateng pangbinabagi damakta ekhoigi gp number 7005777798 hairiba number asida adomadomna ngamjaba kharadang oirabasu mateng pangbiduna khulngakliba ibung ipa lamdamasigi miyoi sing asisida adomadonggi angamba contribution tawminasi haiba wafan asi thamjari
सुनीता थांजमना असुमनसु इबिरगली लान सिना लोइद्री फाउबदी था खुदिंगी असुमना कमेंट से पाबा होरमगा जरा जरा चेन खरे दुगिदमक्ता वारो बिरोय लमदमसिदा लेरिबा मियोय कया मना मागी मागी तोंगान तोंगान बा माइकै रोमदगी अंगंबा mateं kaya pangduna lakli ngasi ngasi maksu ekoi singzamai 360 gi maikai dagi su miyam gi mateng pangnabagi damakta mass fundraising asi sinjabani sinjariba mass fundraising asi khun ngakliba miyoy sing asi gi damakta sinjabani ekoi gi page asi bu nungsibiduna Hauzik forward life hobodagi meeting tabiriba khwaipumna makpusu singzamai 360 gi maikai dagi ikai khumna jabo uchabaga loinana adom adom gi achinba matam kaya bu ekoina amukkasu hena mamal laina laujai Hauzik forward miyoi lising amaga chahumgi mathakta life asida meeting tabiri loinana angamangamba mateng kaya masu pangba lepi raktri haibasimasu thamjage isai si अदुके मतिक यामना खनबिरकपा ngasai hanasu haijakibado adom adomna apamba isai kayama खनबिरकली लोइनाना नुंगसिजरबा मरुप मपांग कयामा दसु डेडिकेट तोबिरकली नुंगसिबा कमेंट कयामा अखोइगे इफमदा यौरक्तबा नते यौरकली अदुबो अरोइबोइना कमेंट अमा खतंगा पाथोक चरमगे सेंजम चिरांगदा खुलंगाकलिबा आइगी इताव मिक्सन गिदमक लेरमी आइगी सु matam amada haribe sei sei sakpiro haina nga saidagi comment je hanjan hanjan ibiraktuna dumak khanbirakli isai pumnamak miyam da dedicate tawba ngaktani amamam tang particular roina pallaga dedicate taw jararoi sigi damakta su isai khanbirakli ba madi singjamai 360 gi life asibu nungsibiduna meeting tabiriba hauzik phawbada lengdana leibiriba miyoi khudingmakta thamjari Hauzik phawbada laibeng biri baichinaw singi marakta khoigi lamdam sigi saknaiba saisakpa kaya amasu saisakpi kaya amasu madi lamdam sigi miyu kaya amana ngasigi thawram asibu yaubiri mayamnasu ngasigi thawram asi khoi khulngak li baichinaw singi damakta akhana na pangthokjaba mass fundraising campaign nasi adom gisu share tak tobiram haibse duga sigi mai 3C mai kai yam nungai taba pawma ngasi mayang phama thamjage madudi aigi yambarabi thaunagi yamna mayamnasu hena pamna तानबा इसै मयाम नंगी थमोय कनमली हाइना इसै असिगी म्यूजिक कंपोजर आइगी याम्बा समुरौबी हाइगसु खंगनबी बनी महाकसे दुगा रौबी हाइगसु खंगनै दुगा समु हाइगसु खंगनबी बनी महाकसी इरम सिफाई दगिनी महाक ngasi अखोइगी याम्बरबी थौनाना मयामगी ममांगदा ngasi लाइव थाब नुमिसिदा यामना चानाना हाइतारे यामना नुंगाइतबा थौदोनि मसागी अनाबा मदगी लेखिद्रे हाइबसी मयामगी नुंगाइतबा पाउजेल मयामदा नुंगाइतबा पाउजेलसु तमजरी दुगा इमुंग मनुंगी माइखैदगिसु यामबगी थवाई मेरेले इंगना चिकना लैरुनबा हाइदना ngasiगी यामबना थौना हापिरंबा पंगल हापिरंबा इसै असिबु यामबरबी थौनागी माइखैदगी नंगी थमोय कनमली हारिबा इसै सि अमुक्तंग सकपिरगा ट्रिब्यूट सॉन्ग गी टाइप ता सकपिरगा इमुंग मनुंगी awabada saruk yaminasi amadi laikhidraba yambagi atma santi nasu ingna chikna lairunaba haidana mapugi baphamda thongni minasi नंगे थमो नंगे थमो कन्मले नुंसी मासा खंगमंदे नुंसी बाबो अदो मेरा नंगे करम बाथा Panglaba ge thamoina
nang may inakta pamlikhan na tay thok piramba pirang se tay thok piramba pirang se sinta sanu maning tamna nangi thamo ꯑꯩꯒꯤ ꯃꯊꯪꯒꯤ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯁꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯌꯥꯝꯅꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝꯅꯁꯨ ꯁꯛꯈꯪꯕꯤꯔꯕ ꯑꯥꯔꯕꯤꯟ ꯁꯣꯏꯕꯝꯁꯨ ꯂꯥꯏꯐꯁꯤ ꯌꯦꯡꯕꯤꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯃꯊꯪꯒꯤ ꯏꯁꯩꯁꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ khajitang 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 hai galu mai thong do amutang yang jage janavi khajitang 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 hai galu mai thong do amuk tang yang jage janabi joy na tariva samlang do joy na tariva samlang do na pada tabla te bige khajik tang Fiji se khom jilo janabi angau ba malang na humkhili Fiji se khom jilo janabi angau ba malang na humkhili Panglaba ayegi thamoina Panglaba ayegi thamoina Haifam khanda pakhat chei joina tariva samlanda joina tariva Padata Tepige Kajitang
khajigdang Kusen gi fajaba machu kayana gamlaba sumutat pa mahausay thiba Kusen gi fajaba machu kayana gamlaba sumutat pa Mahausay thiba Thamoy nung datay riway Nanggi kay na may chak sidi Ngamla darane mutipa Chak na vinang na Akan ba ijelgi Laisa ising bu Ngamla ba suting ba Jauba palna Sintariba Mitluda ki pinang sini Ngamla darane thingba Chatna vinang na Chatna vinang na Pira mitlu pira karige sintari lepolaita Kamenje yam nungsiba masu ibire moreda lairiba CDO gi thaunasu hapiu hainasu ibire koina ngasi pangthok jariba life asi CDO haiba leite khulngakpa hai taragadi lamdam asigi nungsiraba ibung ipa pumnamak ne haiba simasu singjamai 360 gi makedagi thamjage particular roina village volunteer khaki natte haibasu thamjari Mass fundraising for Khungakpa haina mingthong jariba se koi lamdam asigi ibung ipa pumnamakki damaktani haina thamjage aduga yamna nungsiba comment amana sumna ibirai yaifaminarasi kanglai cha pumnamak amatta oibagi wakhalonda angamba wakhal thauna puthoktuna mateng pangminasi ima lebaki damak haina Henry Laishram sina thambirai loinana tamo isai amak khalakpagi simatang amuk lokhacherake hemba laisang themna ngasaidagi comment se hanjan chu ibirakbani matang chadabani na comment se pathok cha hodre dugi damakta waro biroi nangi damak hingjage nangi damak sijage he lamdam nungsibiyo haina khanbirakli bai sei si ekoina life horokpa matamdadi adumak sakja khrabani aduna hemba laisang themna amuk nauna sakpira o haibase koi nauna mu sakjan jabagi kudong chabadi leijararoi ado tamo mayamna comment se sum ibirakpa matamda koina ngasai dagi nungsiba isai sum mayamda tahallaga lakpasida hena pukning se sontharakpa nautharakpa oina su dum tawre mayamda amukka hena wakhal thona mayam ama su thokpa yaba arang borom da su kitang mai onsillaga langba haina yam ka hena langba oidabida ngahak sonthagiba thamoi singse amuk phatha boina nongna ingit ama pi boina thamoi da tariba nangi saktam nungsibi haibai sei simtang tamo dagi amtang tajaningi
benangi sakdam nungsiwi nang khang bi da bada mangai re na pad dil benangi na chom leinam na pa mo wa kal ngon halle samlang koi kana benangi na tau mo na ra nang nungsi mai tho tat thak la nang gi misna ani na nungon halle thammoi da tari benangi sakam nung siwi nang ne khang bi da bada mangai re oh nung siwa na yom la benangi na tau mit phong ho bang am ra benangi mai tho nung si ba na yom la benangi na tau mit phong ho bang am ra benangi mai tho wai zening da ko nang se ai gi tha chen kai do ru nei yang ba phao de wai zening da ko nang se ai gi tha chen kai do ru nei yang ba phao de nang na mit mang da lai ring ai da thammoi da tari benangi sakam nung siwi nang ne khang bi da bada mangai re oh nang gi nung siwa nang puri mo phong khang da na bun si se pa le phong khang da na sai si khagi lan chi chu yam na cho thau dang lo wi ba chingi mak ta mo wi ba ing naw ma he sort thong jam da tan ra si lo se ga mo sai si dedicate to seri oh nang gi nung siwa nang puri mo phong khang da na bun si se pa le phong khang da na nang gi na cho nang gi lutung gi sam la nang gi na cho nang gi lutung gi sam la nau halle na 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 commenting da ya khan bi ba yaw ba sai sing da gi mar ta gi ni ai mathang gi sai su ko
Tenduna yengli aina thamoy ase Tenduna yengli aina thamoy ase Adu bumi ko mata ko bangamde Yenglo uru kuding baka Yenglo uru kuding baka Anggi mai thong tani Momon ni nok tani Nang bung Ning sing du na ta lay rene Momon tano kandi mai thong du na Kari pao khom bu janeng liwa Momon tano kandi mai thong du na Kari pao khom bu janeng liwa Lon na yang liwa mit yang du na Yang liba mit yang dona kaniya wavu kondok ning liba momon tano kanni mai tong dona kadi pau kombo chane liba Kita oi ning ba nung siwa minam bani kadam hai gani nung kita oi ning ba nung siwa minam bani kadam hai gani sauganda binang na Babu sauganda binang na babu Uy na bani karam na hai ning lo Chojay na biningon gi samlang na Yang jeneng bu mai thong bu khum du na Chojay na biningon gi samlang na Yang jeneng bu mai thong bu khum du na Kari gi no adu sao di di Momon tano kandi mai thong du na Kari pao khom bu chane liwa Momon tano kandi mai thong du na Kari pao khom bu chane liwa
Lona yeng liba Mityeng duna Lona yeng liba Mityeng duna Kariya wabu Fundok liba Tamo ngahak tamogi kanose khanau sisu pothan boina aijaba tare ko life asibu nungsibiduna yengliba mioi khudingmakna ibirakliba message sing asi aikoina comment je matam sana pathokpa ngamkhidabanina ngahak potha boina miyamgi comment pabagi tanjadu lojage Navakumar Ningthauzamna sumna thambirai aikoina hauzik ne tana isa isagi thabak kaidana chatpa ngamjariba se khul ngakpiriba mayam leibagini masimakna wakhal leitare haibadi nachade thamoi sengna khul ngakliba mayambu thagatchari haina mayam sigi maraktagi ibung Navakumar Ningthauzamna yam thamoi sengna magi thamoi da leiriba wafam sing comment oina iduna phongdok pirakli ibungna thambiragliba comment si yamna su chummi haina lojage khul ngakliba irei cha sing asina khul chengak piram daba taragadi ekhoigi ima leiba iramdamasi matau karamna karamba fibam da leiram gadage haibasi ekhoi pumnamaki wakhalda amuktang khanjil duna yengminasi ekhoi ngasi amaga unariba ngahaktang oirabasu mikup kharadang oirabasu momon minok taminaduna amaga mateng pangnaribasi pangba ngamlamdabasu yai kanano haina uba phangnadaba thiba phangnaramdabasu dumak yai yamna chome ibung Navakumar Ningthauzamna thambirakliba khul ngakliba ireicha sing asina thawai hakchang yauna ngakpiramdragadi ngasi ekhoina leiriba mafam asida netana leiba ngamloi adumakpu wakhal yangna pothaba phangna leire haibadumakti natte haibasimasu yamna phongdok pirakli achumba wafamni ekhoigi Singzamai 360 asigisu senior oibiriba advisory board asu leibiba tamo itin maibamna yamna fazaba warol amakhak thambirai kaino haiba matamda khoigi page asigi senior oibibe khak natana pumnamak sana ubiba pumnamak watembiba mahakna lawirакpa decision aduke mate awangba thakta akhoina Singzamai 360 gi maikede ge su ngasi phawbada induna lakchari ibungna sumna thambirai arambai tengol gi luching purel oiriba korongan ba khumanda thauna hapa isai amatang dedicate tawiragadi 80 unit 1 dagina 59 da leiriba 59 fawbagi manung da leiriba hadi punna khoigi lamdamasida 80 unit hanglisi punna yankhai ga mapani yankhai mapan gi 80 unit singa sida leiriba mioi khudingma irecha khudingma ga sida isda thongna happy boyna subchallaga dedicate tobibe isai amakhak khudol tambiro haina tamo itin maibam ngasai khoigi life asigi angan ba sarukta thoramasibu yawirambaga loinana tamo sisu lam kayada miyamgi mateng pangduna ta leiba ado ekhoigi life asi hawbadai loiba hawba yamnadi yawzaningbani mikup kharagi oina mafam asida leibiramdre mahaki achinba thawai kaya ama puduna mafam khara khajik lapthokre mafam adudagi life asibu yengbiraktuna comment ibirakpagi damakta itin maibambusu thagatchari comment khara khajik pathokjage singning thoujam hariba account asina asumna haibirai amuktanga request tawjage khul ngakpa singi thongna hena hapa oina lebang ningba isai amatang khudol tambiu please haina yamna toina comment si ibirai singning thousand nanga saidagi ibirakliba comment si atai karishunate lebak ningba isaibu अखोगी खुलंगाक्लिबा मियोइसिंग असिदा डेडिकेट तौबिदुना लेबाक निंगबा इसै सकपिरउ हाइना दुकिमतिक ngasai कमेंट चे इबिरकपनि सिंगनिंग थाउजंगी मफमदा सिंगजमाई 360 की माइकेदगिसु वारोल अमतंग थमजके मदुदि एखोइना हेक हौरकपदगी लेबाक निंगबा इमा लेबाक बु सैथाबा इसै कया अमा इसै खुदोल तमदुना लागले एखोइना हौजिक ngaihak isai si khatang thaidok thaijin tawraga arang barom da mai onsin jerekliba si atai karishuna tenga saidagi lebak ningba isai mayam ama sum sak aba matungda aikoi gi guest oina lengchin biriba lamdamasi gi saknairaba artist tamoran birgi
माइथोंदगी सुदुम मयामना लाइफ असिबु हौबदगी यंगबिरमगदी उबो फंगबिरमगनी थमोइदगी सगलकप ओइबना मेलु पिरांग सुतारकपा दुमक अदुखक नतना लाइफ असिबु यंगबिरिबा मियोय सिंग व्यूअर्स सिंगी लक्तसु कमेंट्स एदुकमेटिक याम इबेरे मेलु पिरांग सिंथारकपा खंगहौदे थमोइ कायरे हाइबना चिंगबा अदुगुंबा इमोशन दा यामना कंट्रोल तौबा ngamaktaba mikup kaya ama yaubana maram oirkanda khara khazik divert taugnabagi damakta arangba romda mu kitang nathaijabani madugi damakta su singning thousam gi mafamda amadi live asida yengbiri banawna changbirakliba viewers singi mafamda singzamai 360 gi makede gi thamjari makhata na su aduma miyam gi thogalni miyam gi sebani adomna pambiriba lebak bu saithaba irebak bu saithaba isai phajaraba लमदम सिगी सैसकपा सिगी खोंतोक्तगी मैम अमा खुदोल तमनबगी तंजादु लौजरके इसै फजबा कया अमसु खनबिरक्तब नते खनबिरक्ली अदुबु इसै ngahak खरा खजिक लांगबरोमदसु अनचनची अखोइना ngasi सिंजरिबा पांगथोकजरिबा लाइफ मास फंड राइजिंग फॉर खुनगाक बहाइना मिंगथोनजबा लाइफ असिदा मीटिंग ताबिरिबा ख्वाइपुमनगुना अदोम अदोमगी अंगम्बा खरा खजिक इरै चासिंग असिगी दमकता मतेंग पांगबिरकनबगी दमक जीपे नंबर 7005777798 हाइजरिबा जीपे नंबर असी चिंगू लेचन हाइना लेबनी जीपे नंबर सिदा अदोमगी अंगम्बा खरतंग ओरबसु मतेंग पांगबियु यामना तोइना अखोइगी कमेंट नंबर हाइबिरउ हाइना अदुमक हाइबिरकपा यावी अखोइना थाजरिबा लाइफ असिगी स्क्रीन मक्तदा हाइलाइट ओइना टॉप दा अदुम नंबर सी हापगा लेबनी अदो पिन ओइना तौरगसु अदुम थम्मी हाइबसि मसु थमजगे मैमना हौजिक फाउबदा मतेंग पांगबिरक्लेबु खुदिमकना दोमना अंगम्बा पांगबिखिबा दुगी सेनफमदो करिसु अकाइबा लेतबोय तारदि मक पल्लगा कमेंट सेक्शन दा लुपा चाम पांगबिख्रे यांखै पांगबिख्रे हाइबदा जिंगबा दुम कमेंट सेक्शन दा इबिरउ लोइना लोइना ngasi थौरमसी ngसाइदा येंबिरि मैमना सु शेयर तंग तौविरमो सो दैट अखोइना होनाजरिबा खरासी खै खुलंगाक लिबै चिनाउ सिंगि दमकता कथोकजबा दुम थौरमनि हाइबसि मसु मुका हन्ना थमजगे मैमना सिदैसा लाक्लिबा सेनफम खुदिमक अदोमना हापिरकपा लुपा अमता खाक्तना खै खुलंगाक लिबै चिनाउ सिंगदा खुदिमक कथोकजगनि हाइबगी थाजबसी मैम की मफम थमजरी मैम खबीरब इसें पुनमक अखोना यामरबी थौना खुदोलमक तंब ngमद्रगसु यामरबी थौना ताउ पोइरई मखोय अनीना मैम खुदोल तंब नुंगाइगदब ताब नुंगाइगदब खुलंगाक्लिब चिनाउसिंग थौना पांगल हापा कोई इसाई ओइबसु याय अदुगा नुंसी नुंगि इसाई ओइबसु दुम याय ना अवा पोथाब इसाई ओइ तारसु अगी यामबर बि थौनागी वखल थोलक पैसाई दुमकसु दुमक थंबियु हाइबसि यामबर बि थौनादा थमजरी लोइना लोइना ngasi ngasai khoi comment khoi थेंगनाजबदा अखोई मणिपुर की ओइना मणिपुरदगी हौजि आईआरबी की ट्रेनिंग तौबिरिबा आसामदा आईआरबी की ट्रेनिंग तौबिरिबा चिनाउ सिंगिता डेडिकेट तौबिबा इसाई सुदुम हाइबरेदो आसामदा आईआरबी ट्रेनिंग तौबिरिबा चिनाउ सिंगदसु डेडिकेट तौजबा ngakani ngasai हौरकपदai अखोई यामबर बि थौनाना खुदोल तंबिरिबा मयामना खुदोल तंबिरिबा सिंगसी दुगा मणिपुर इमा लेबाक कन्नबगीदमक्ता अयुक नुंथिल नुमिदांग खाक्तना माई माई ngमजब लेवल दा वर्क तौबिरिबा खुदिंगमा अखोइना इच एंड एवरी इंडिविजुअल खुदिंगमा पुंगदोपा ngमद्रगसु मिपुम खुदिंगमा इमा लेबाक नुंसिबिरिबा मिपुम खुदिंगमक्ता ngasiगी थौरमसिदा दानथोकचबा ngमजरिबा इसाई खरा से असि मयाम पुनमक्ता खुदोल तमजरी हाइबा फमसी मयांगी फमदा मुकाना थमजरी दुगा मखा ताबा इसाई परेंग मुक लौमिनरसि नुंसिगे लंबिरी कावलैते थमोइदा नौना मैचाकबिरी तहनजरिबा इसेसी अखोगी आरामबाई बेंगोलगी चिक ओइनसु लेबिरिबा इनाव कोरोंगानबा माना पाम्बा इसाइनी हाइना आइना लौजै नोमा इनावसिना फेसबुक लाइव में सकपुजो आइना ताजाख्रे अदन आई इसे इनावदा डेडिकेट तौजरी लेरमे आइगिसु लेरमे आइगिसु मतम अमदा थवाइदगिसु हेलबे लेरमे आइगिसु मतम अमदा थवाइदगिसु हेलबे आमा अदुबु चक्रे थदो तुनमदि अदुबु चक्रे
amada thawai nagisu helabe ama Hey
ꯇꯝꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯀꯨꯏꯅ ꯎꯅꯗ꯭ꯔꯒ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯞꯅ ꯇꯝꯅꯔꯒ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯀꯨꯏꯅ ꯎꯅꯗ꯭ꯔꯒ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯍꯟꯅꯤꯡꯗꯦ ꯇꯝꯍꯟꯅꯤꯡꯗꯦ ꯇꯝꯍꯟꯅꯤꯡꯗꯦ ꯂꯥꯛꯍꯟꯅꯤꯡꯉꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ 이낙다 낭낭 랭다나 레이리네이다 칼루데 아이나 가나기와 칼라모 이낙다 낭낭 랭다나 레이리네이다 칼루데 아이나 가나기와 칼라모 안나무 분시시나 오늘 릅스기 ನಂಗೆ ನುಂಸಿಗೆ ಮಂಗಳದ ಅಂಗಾವು ಪುನ್ಸಿಸಿನ ನೋಂದು ಲಪ್ಸಿಗೆ ನಂಗೆ ನುಂಸಿಗೆ ಮಂಗಳದ ನಂಗೇನಪ್ಪ ತಾಹಲ್ಲಂತ್ರೀವ ಕರಿಗಿನೋ ಐನಾ ನಂಗೊಂದ ಕರಿಲಾನ್ಕಿದೂನ ನಂಗೇನಪ್ಪ ತಾಹಲ್ಲಂತ್ರೀವ ಕರಿಗಿನೋ ಐನಾ ನಂಗೊಂದ ಕರಿಲಾನ್ಕಿದೂನ Jagliva thamon mai jakoknava Jagliva thamon mai jakoknava Are pana pawa matandi tahandiyu Nangina pa Maisalang liba ay gita mo'y na Maisalang liba ay gita mo'y na Nang bungay doon na kayam ko'y na makini Ang nauba pang kagoy re ay di Nang iwakal na tumbajabang kamre Nang inapa Nang bunong siki thamoy sena Nang bunong siki thamoy sena Lipling ang sisu kong pamlendana Kaurugi nang nahon na
ꯀꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯕꯤꯔꯛꯑꯦ MK ꯈꯨꯃꯟꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯀꯃꯦꯟ ꯑꯃꯈꯛ ꯊꯝꯕꯤꯔꯛꯏ ꯑꯣꯏꯔꯔꯣꯏ ꯀꯃꯦꯟꯁꯦ ꯌꯥꯝꯕꯅꯤꯅ ꯊꯃꯣꯏꯗꯒꯤ ꯏꯖꯈꯤꯕ ꯀꯃꯦꯟ ꯈꯟꯖꯈꯤꯕ ꯏꯁꯩ ꯂꯧꯈꯠꯄꯤꯔꯛꯇ꯭ꯔꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯗ ꯗꯥꯎ ꯌꯦꯡꯖꯔꯒꯦ ꯍꯥꯏꯅ MK ꯈꯨꯃꯟꯅ ꯌꯥꯝ ꯋꯥꯔꯧꯅ ꯊꯝꯕꯤꯔꯛꯏ MK ꯈꯨꯃꯟ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯃꯥꯡꯑꯣꯏꯅꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯃꯦꯟꯁꯦ ꯍꯣꯏ ꯑꯗꯣꯝꯅ ꯈꯟꯕꯤꯔꯤꯕ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅꯤꯅ ꯖꯔ ꯖꯔ ꯆꯠꯈꯤꯕꯒꯤ ꯄꯥꯊꯣꯛꯄ ꯅꯪꯍꯧꯗꯕ ꯑꯗꯒꯤ ꯑꯗꯣꯝꯅ ꯈꯟꯕꯤꯈꯤꯕ ꯏꯁꯩꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯀꯃꯦꯟꯗ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯈꯪꯒꯠꯆꯕ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯒꯠꯆꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯃ ꯈꯪꯒꯠꯂꯒ ꯈꯪꯒꯠꯇꯦ ꯑꯃꯒꯤꯅ ꯈꯟꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧ ꯄꯨꯔꯧꯕ ꯈꯔ ꯂꯩꯒꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯌꯦꯡꯉꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯟꯕꯤꯔꯛꯄ ꯀꯃꯟ ꯑꯣꯏꯕꯗꯨ ꯈꯪꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯔ ꯈꯖꯤꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕ ꯑꯁꯤꯗ ꯑꯗꯣꯝꯅ ꯄꯦꯟꯊꯣꯛꯄꯤꯌꯨ ꯋꯥꯔꯧꯕ ꯊꯝꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯃ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯄꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯔꯤꯉꯩꯗ ꯑꯗꯨꯝ ꯖꯔ ꯖꯔ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯥꯕ ꯅꯪꯍꯧꯗꯕ ꯂꯣꯏꯁꯤꯜꯍꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯃꯤꯌꯥꯝꯗ ꯉꯝꯖꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯥꯁ ꯐꯟ ꯔꯥꯏꯖꯤꯡ ꯐꯣꯔ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯂꯥꯏꯐ ꯑꯁꯤꯗ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡ ꯑꯍꯨꯝꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯛꯄ ꯎꯠꯄꯤꯔꯛꯄ ꯚꯤꯌꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯗꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯄꯨ ꯁꯨꯞꯆꯤꯟꯖꯔꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯔꯩꯆꯥ ꯀꯌꯥꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯜ ꯉꯥꯛꯂꯤꯕ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌా ꯑꯃ ꯊꯦꯡꯅꯔꯤ ꯃꯥꯌꯣꯛꯅꯔꯤ ꯑꯋꯥꯠꯄ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯃꯦꯟꯁꯟꯕꯗꯨꯃꯛꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯉꯝꯗꯕ ꯑꯗꯨꯅ ꯃꯥꯏꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯉꯝꯕ ꯇꯦꯡꯕꯥꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯐ ꯑꯁꯤꯅꯁꯨ ꯃꯤꯌꯥꯝꯗ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯈꯖꯤꯛ ꯍꯥꯞꯄꯤꯗꯨꯅ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥ ꯃꯐꯝ ꯀꯌꯥꯗ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯏꯔꯩꯆꯥꯁꯤꯡ CDOꯁꯤꯡꯁꯨ ꯂꯣꯏꯅꯅ ATꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃꯅ ꯂꯨꯞ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯀꯌా ꯑꯃ ꯊꯥꯗꯣꯛꯂꯝꯂꯒ ꯏꯃꯥ ꯂꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯏ ꯍꯦꯟꯅ ꯂꯨꯝꯃꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯊꯥꯗꯣꯛꯂꯒ ꯉꯥꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯛꯇꯒꯤ ꯑꯊꯧꯕ ꯀꯌꯥ ꯑꯣꯏꯈꯤꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯐꯥꯎꯕ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯍꯣꯠꯅꯖꯔꯤꯕ ꯈꯔ ꯑꯁꯤꯗ ꯑꯗꯣꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯃꯇꯦꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯧꯅꯥꯁꯨ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯑꯗꯣꯝꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯡꯖꯔꯤꯕ ꯇꯧꯖꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯃꯥꯌꯣꯛꯅꯗꯨꯅ ꯃꯥꯏꯄꯨꯅꯅ ꯆꯦꯟꯖꯕ ꯆꯣꯡꯖꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯈꯛꯇꯅꯁꯨ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯉꯝꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ GPay 7005777798 ꯆꯤꯡꯉꯨ ꯂꯩꯆꯜ ꯍꯥꯏꯔꯤꯕ GPay ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯈꯖꯤꯛ ꯄꯥꯡꯕꯤꯗꯨꯅ ꯏꯔꯩꯆꯥ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯔꯩꯆꯥꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄ ꯉꯝꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯤꯡꯖꯃꯩ 360ꯒꯤ ꯊꯥꯖꯔꯤꯕ ꯂꯥꯏꯐ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯀꯃꯦꯟꯁꯦ ꯈꯔ ꯁꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀꯃꯦꯟ ꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄꯦꯟꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌా ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯃꯣꯏꯅ ꯄꯦꯟꯃꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯀꯅꯥꯕꯨꯁꯨ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗꯣꯏꯅꯣ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ
awaba leiriba ngaktani amagi mafamda amada pendaba imung ama leiba matamda imung asida leiminariba mipum khudingwa wakhal manau tinau haibadi yade aigi apamba tongan bagum lamnam asida leiba mipum khudingmak magi oiba tongan ba wakhalon amama adumak loina duna lakliba ngaktani adumakna miyoy amana kamen ama ibirakwa matamda खरा खजिक वहाई अकनबा सोइखिब यावरबसु अतोपा नते खल्लगा आइगी इमुंग मनुंगी इचिल इनाउनी इमा इचानी खंदोकपिदुना वारौ पुरौबा थंबिदना ngakpiu haibasimasu mayamgi mahut sinjaraga thamjage yaro sangai du sakpiro o ngasaidagi khanjabani comment pabidrabani na tabata oijarage ekhoina ngasi ngak non thaduna singzamai 360 live tawbiduna awa pothabagi mikup ama pibiriba imalebak manipur na yai fare haina warobaga loinana ekhoi busu thagat pirakba puyam kishan adongi sai sumsoi soidana ekhoi khudol tamnabagi sem sajai adubu ngahak tingai minasi mafam matamgi matongina sumsoi soidana adomna khanbirakpa yaro sangai haribe sai si mikup kharagi matungda khudol tambirakani tamjagani miyam na penbi nabagi damakta ngasi ekhoi thogalasi tawjabani adongi minungshi amadi ekhoida hapiriba thongna pumnamak taram na okjari ibung ranbir thongna su miyamgi angamba thakda mateng pangani haiduna ngasi fawba pangduna su lakpiri ekhoina ngasi live sima sinduna khul ngagliba ibung ipasinggi damakta angamba khara khajing mateng pangminasi haiba matamda harau yabiduna ngasi gi live asida ichamchamna khudakta sinjaraga miyamgi damakta karigumba kharadi tawrasiko tawdaba yade ekhoigi chu choba thongdang lawdaba yade lawminasi haiduna harauna chenbiragliba aigi nungshiraba ibung ranbir thongna loinana keyboard paibiriba porei thoksom loinana ibung ravi shankar ibung ahum basu singzamai 360 gi maikai dagi awang bathakta ikai khumnajari artist singnasu miyamgi damakta magi oiba maikai kaya dagi angamba mateng pangduna miyamgi angamba kharada oirabasu hotnari haibasi miyamgi mafamda ngasigi singzamai 360 na sinjariba mass fundraising for khungakpa haina mingthonjaba miyamgi tengbang nijabagi thauramasida saruk yabibagi damakta thagatchari yam nungaiba khoi wafam masu thamjage gi yamba Ranbir Thauna agi taw poire amadi yamba Ravi Shankar gi mafamda ngasigi live asigi khudong chaba laujaraga yamba humda yamba ani amadi agi taw poire da thamjaning masing sai khoina horakpadagi live thajariba sida ai khoina gp number ma hapchai gi yamba Ravi Shankar gi gp number ma ki personal mobile number ni hapchari se aido ai khoina mayamda haijaning basi mayamna pangbirakpa lupa changa pangbirakpa cham pangbirakpa macham cha pangbirakpa singduna apunba oina hoji phawda kapirakli se lupa lesing yang khai cross tawre haibasini loinana nungai bagi pau tamlingai manung sida ai khoina haijaning basi singzamai 360 gi matam sangna 2016 dai ngasi phawda chahi nipan ne changlak laisi mayamgi seba tawduna ngasi phawda leptala changcharak pasida 0 followers tagi horakpaduna ngasi phawda ayuk nungthimil midang khangdana mayamgi damakta mangjil thadana thabam tahuragadi ko haidana nungti numit khudingi mayamgi seba amamam torsu tawna badumak honajai ngasigi yai pharaba pumpham masina aikoina ngasigi thoram masi pangthokpa haudringai dai koi 3 lakh followers yaukide yamba Ravi Thauna gi sai hek sakpa hokibaga 3 lakh follower cross tawkhre haibagi nungai pau simasu yamba Ravi Thauna ai gi taw poire yamadi yamba Ravi Shankar da thamjari yamba Ravi Thauna da ai wafam ta wang ang tong thangjage yamba Ravi Thauna na akhoi singmai 360 live hek thaba hoba yamba Ravi Thauna na isai ama hek sakpa hobaga 3 lakh cross tawkhibagi nungai pau ma yamba na tabi basida yamba gi thamoi da kari phawbage habdo khumbira matungda makha taba isai singmai 360 gi whole ngasi gi live ingbi mayam sida khoi gi dedicate to bi ba isai ani hum amu makha tabi congratulations singzamai 360 gi isilnaw simyam punamaga duga lakaduriba tungi dasu maroiba thawdang kyam lawbibo sunu haina gi maikai dagi singzamai 360 gi mafam thamjari adu mamang dagi sumayam gi mateng pang musiba tawdun labani nun he na tung koina punchi sangna afabada mayam bulamdam sibusu afaba mayonda pubirapada asauba
ꯃꯇꯦꯡ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯉꯁꯤꯒꯤ ꯐꯟ ꯔꯥꯏꯖꯤꯡꯒꯤ ꯏꯚꯦꯟꯠꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯟꯖꯥꯁꯤ ꯂꯧꯖꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯈꯨꯔꯨꯝꯖꯔꯤ ꯏꯁꯩꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯈꯟꯕꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯤꯡꯗꯣ ꯁꯛꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯑꯗꯨꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯌꯥꯔꯧ ꯁꯉꯥꯏ ꯍꯥꯏꯗꯅ ꯗ ꯂꯣꯁ ꯀꯤꯡꯗꯝ ꯍꯥꯏꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃꯒꯤꯗ ꯕꯦꯁ ꯇꯧꯕ ꯏꯁꯩꯅꯤ ꯑꯗ ꯃꯇꯦꯛ ꯑꯃꯇꯪ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯇꯥꯍꯟꯖꯔꯤ ꯏꯁꯩꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯁꯛꯄꯅꯤꯅ ꯌꯥꯝꯅ ꯁꯥꯡꯅ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯥꯍꯟꯖꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯋꯥꯔꯧꯕꯤꯗꯅ ꯍꯥꯏꯖꯔꯤ Malemda ani sudabi Yarau nangbu nungsibi Had yarau nungsibi Yarau nangbu sangayo Malemda ani sudabi Yarau nangbu nungsibi Had yarau nungsibi Yarau nangbu sangayo Yarau lagdage athoibi Malemde tomthin ngalibi Kaibul lamjau mamom loy Yarau nangbu sangayo Had sangai Yarau sangai Had sangai Yarau sangai Had sangai Yarau sangai Had sangai Yarau sangai Mapangai na ngai na chelido Tunghan hanayeng marag maragta Mapangai na chelido Tunghan hanayeng marag maragta Luwang salay mapari Kanyang magi kudolni Soinaw sana ngamjabi Sana pudong magkuchuni Kanglay paki kudolni Malem na ani sudabi Kanglay paki kudolni Malem na ani sudabi Sangay na hingning na Kaibul nagi kaurakli Sangay na hingning na Kaibul nagi kaurakli Miyoy ba ay ko'y da Kanbiyo kauhuri Sangay na hingning na Kaibul nagi kaurakli ꯃꯌꯥꯝ ꯉꯁꯥꯏ ꯃꯁꯤꯡ ꯌꯥꯝꯅ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯁꯤꯡꯒꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯖꯤꯅꯁꯨ ꯍꯥꯏꯕꯤꯕ ꯑꯗꯨꯒꯤ ꯈꯟꯕꯤꯔꯛꯄꯁꯤꯡꯒꯤ ꯁꯦꯂꯦꯛꯁꯟꯗꯨꯗꯒꯤ ꯃꯊꯪ ꯏꯁꯩ ꯇꯥꯟꯖꯩ
खीदरे अदू ngaygi ibengi wari sakna khidare adu ngaygi khulang isai ta khidare adu ngaygi ibengi wari sakna khidare adu ngaygi khulang Nakhidare mapuna masuda pungawari akapari nunda lupsillagle lujing loya mamisale akapari nunda lupsillagle lujing loya hada lamdam sana laiba nangbu ningsing lina chan hada lamdam sana laiba nangbu ningsing lina chana Singhi sambal langki dare maitai ningo hada lamnam lamnung si nangdi akau parai nungda lukhe Charoi te tu khong khi dare kang lay lam nam qua ki lan ma trên khi dare sana lay ba ya kai khi dare Yakai khidare mamana machabu ayug yendada akau parai nungda lupshil lagle shaktam hongle shaglon ole akau parai nungda lupshil lagle shaktam saglor ole
ꯂꯝꯂꯕꯁꯨ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡꯗꯤ ꯂꯤꯔꯛꯈꯤꯒꯦ ꯅꯆꯥꯅ ꯃꯇꯝꯒꯤ ꯈꯣꯡꯂꯣꯏꯅ ꯇꯨꯡꯑꯣꯏꯅꯔꯝꯂꯕꯁꯨ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡꯗꯤ ꯂꯤꯔꯛꯈꯤꯒꯦ ꯅꯆꯥꯅ ꯇꯥꯈꯤꯗꯔꯦ ꯑꯗꯨꯉꯩꯒꯤ 이벤기 와리 섰나기다래 아두가이기 굴랑 이세이 리나기다래 마푸나 마수다 풍가와리 아까우파레 농당 룹실락레 로이징 로야 마미사메 ꯂꯨꯞꯁꯤꯜꯂꯛꯂꯦ ꯂꯣꯏꯁꯤꯡ ꯂꯣꯌꯥ ꯃꯃꯤ ꯁꯥꯡꯂꯦ ꯁꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯈꯤꯗꯔꯦ ꯃꯩꯇꯩ ꯅꯤꯉꯣꯜ ꯍꯥꯗ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯅꯪ Kau nungda lukre mayamna comment sida ngasai dagi sum khanbirak pasi nauna changbirak pa ichilinaw sing oigadra haina khanjai the crying woman se aduke matik yamna ibire hari be sei si ngasai angan ba matam da tamoran bir na khudol tambi khrabani haibasi masu nauna changbirak liba khoigi life asibu nungsibiduna mireng tabiriba viewers singi mafam da thamjari ngasi pungning wakhal waraba tanjasida ngai haktang oirabasu potha biriba iyamba poirei iyamba ranbir thongna iyamba rabi amadi singjamai 360 bu thagat Jari Singjamai 360 Timbu Hena Maipakna Maipakpa Oibiduna Miyamgi Seba Tumkoina Tawba Ngamba Oibiu Congress Congratulations Singjamai 360 for 300k followers Yai Fare Haina Yamna Sangna Kamenama Tambirakpa Likon Ras Kuman Haigadoini Mahaki Kenos account Simangna Tambirakli Basi thank you Haibasi Masu Tamjage Equigi life as you would be doing Bidiba, Kwaibum Namangna, Adom Gerba Mot Kayama, Fondok Pirak Paloina, Mamang da Sakiba Isai Kayama, known a life as a Changbirak Lava Matung da Adom Adongi, Apamba, Isai Sing, Kanbirak Pa, Si, Equigidi, Yamna, Nungai Jaba, Amadi, Equigi. Life as ibudung shibi bani haiba kudam ni haina lawzai loina na adom busu taram na okjari adom na khanbi ragli bai sei sing ayamba na khoina mamang da mangoina na sakhiba na maram moirakanda nauna saklakta bani haiba simasu Singjamai 360 gi maike degi thamjari ekhoi gi senior su oibiriba ibung maibam itin na sumna ibirakli Imalaibak Manipur se Nungsidra haina wahang hang birai imagi damak thawai thaba kide imabu kanana su lakjaba yaroi haina ibung itin maibamna labna kamena ma thambiragli loina na ibung na ngasai yamna su haibiramba isai amakak sakpiraktre haibagi warauba masu Tambiraki Madudi Aidi Matik Jada Bani Hariba Saisi Amutang Tamoran Bergi Makedagi Kudol Tambiu Loina na Hariba Aidi Matik Jada Bani Haina Sayoba Isaisi Kugi Beer Singi Maraktagi so Duki Matik Yamna Kanbira Pa Isai Singi Manungda Isai Amani Haibado Tamjage Hobodagi Life Chithadana Yengjari Imalaibaki Damak Thawai Pubiriba Ichilinau Sing Amadi Imalai Jadraba Ekoi Kudingda Dedicate Tawbiba Oina Singjama Kamenje Pathokpa Loidringaida Chatkibana Hale Madugidamata Waro Biro Imalaiba Saitaba Saishu Sakpiro Haina Documenting Yamna Kanbiragli Hoziki Nadi Tamoran Birda Kusin Nazaraga Tamuna Pamba Sai Sakpirak Nabagi Tanjadum Tanglozage
अदुगा होजिकी याम्बा इतिन माइबमना खनबिरिबा इसैसिसु स्किप तौबिबा यादबनी हाइदि अइना मतिक चादबनी चादबगिरा हाइबसु सक्पियो दुगा सिंगजमai 360 गी अखोइगी अपुनबगी हाइतारेको खतंग स्पेशल ओगदबा मयाम याम्बगी सै मरोल थोक्ट्रबा थमोय हारिबा नसाइ कलर्स ऑफ रणबीर सिदा यावरिबा इसैसि थवाई सॉरी थवाई दा यावरिबा इसै मरोल थोक्ट्रबा थमोय हाइसे मयाम सम पाम ताने दुगा कैसेट सिगी ऑडियो कैसेट सिगी हेक साइड बी द ओइताय ngसाइ बी की सेकेंड लास्ट अखोई इसै अमा अखोई मरोल थोक्तबा थमोय सिगी बासीना ओइना खोंबा बासीना खोंबसि जुम ताबा याम नुंसी अदुगा याम्बर बी थौनाना सकपा अखोई मरोल थोक्तबा थमोयना हेना सु दुम नुंसी अनिमक से पारगा माहाव कमाय ओइबनो हाइबसिदि मयामना ngasi फावदा ट्रायल से उता तरमदौ मानदे सिंगजमai 360 गी सु अखोई 300 के फॉलोवर्स योब नुमित अदुगा अखोई खुलंगाकपा सिंगिदमक्तसु असेंबा अखोई नुमित नि हाइना खंजरिबा अखोई फंड राइजिंग फॉर खुंगाकपा हाइना अखोई मिंथोन जबा दुंबा नुमिसिदा सिगी सै सिमसु खुदोल तंबिरगदि याम मपुंग फाबा मोइगनि हाइना सु खंजै याम्बर बी थौनादा कुसिना जगे ngawbagi matiam se soiron gumna sagliba sina aigi di marup ni aigi di punsigi kholong ni hafit mana bani ani to ko mana khan ba to aina mate chada bagira chadna biting khambu kibanara thaina madras da college ta dukan da saki vishay ni sai ya seng madi chiwa dagi aiga yamna ngalingai pi ngai matam le hominar ko aigi yamba Pravin mayamna bobo hari khangnai mana sakpi visay ni aina ngang or ngai class 2 3 kai ngai sai matam le mana toina sam visay ni aina mu yam sang ba sahi tara mama ma kunnamugi matung dai ni sai sam saksagi bani color habi album amda sai sigi sarapa punsi se yam do sahi ni fudi helamani aiga homina rakhiwani ai de mate oi onare sorry ai namate chadabagira nabani adra pham nabani gi sei jap mana haidare ai na mate ga haba iman mana ni ko nabani som bola ko ne na adum ani amuk charbani ai namate chadabagira chadna biting khambu kibanara nang dikau khare nang dikau khare inagdagi laab khare sai sebu surpan begi ba ise megi begi ba shiwa dagi kaka darendra ekuzam punsigi yang jage khanjaba mai tho kaina fijang na khanjin khare punsigi yang jage khanjaba mai tho kaina fijang na khanjin khare taraga penjaba nungsina pa virangi ro khulda tin khare nang dikau khare nang dikau khare inagdagi la
Marol thok traba thamo Nahag yaw traba punsi Mathana takap chakini Mathana ta nok chakini Sige ichil sina phung dog lơ roi na pham da ining tam na hai roi pun sige ichil sina Pirantana Jodhalawa hakchase Thembina wakanadasu wakalairo Pirantana Jodhalawa hakchase Thembina wakanadasu wakalaro Sayna ni khalaroi baita se nanga kaina bagi kunsi sima Sayna ni khalaroi baita se nanga kaina bagi kunsi sima Tập na thang biu khung thang do lon yeng bi rakno nang na tập na thang biu khung thang do I gai ne khang jari mani mai thong se luk than I gai ne khang jari mani Mai thong se luk thana Kamoi buhuduna Uraga chatkinu Tap na thang bi
Ichanopi Luluna kanwai say ni song for you Lulu. Agi Ichanopi ato minayam na pami say ni ma say ni papa si say Isau. Ichi kulaba ahin kaya nang jiwa khaltani khandu na layri ichi kulaba ahin kaya nang jiwa khaltani khandu na layri Thức mà để thầm say nung si chinh lâu yên đến bờ na ta nên bờ na khơi rang lệ yêu hoa con trên nung si vờ tập na thang biêu khô thang đô lon na yên bi rắc nô nang na tập na thang biêu khô Jalam bapau khon dorang ayung nung til tatara Jalam bapau khon dorang Pungam kine jimbal sina mapantok na thamoy nung iwa Hai ngam kine chil sina thamoy nung Tari base, ud sinna lempo bani, yend sinna khangja hong bani. Tab na thang biyo ko thando, lona yeng bi rakno na. Tab na thang biyo ko thando. My dog say look the kind come my dog say look Tamoy buhuduna puragat kiru Tab na thang biyo ko Kami nam nungai bam lai da Dev Sarmana dada nangi damak hingzage nangi damak sijage hai bai sai do amta sakpiro o moina hai se khulngak pa periphery protection force PPF hairok ta dedicate to biro hai reply oina pebiro yamba PPF ta dedicate to jaba sai sakhrabani hai yamar bi thonana amtang hai biro aduga makhata bai sai sakpiyo akhoi khulngak piriba volunteer sing mayam punumakta ai sai mamang da sai se saksagrabani adubu yamnasu ahana tabi hawdaba sumayam yawradana hanjan ju khalak waina chu comment section da ado ai yam ya ba lojaraga hanjan na sakpada ta mache da masagi mate okay adu sumin thugot chari mayam punamak nihan na bayade akhona mai pa kadabani mayam punamak ta agi mai kai dagi pangan thona hapcha boina sei se mate mutang orsu ta hamjage yam ba do hek loi ba bem bem khan bi rei ko khadi lange doi su poi rei gi am chana jaba mate ne jage nangi damak hinjage nangi damak si jage nangi damak hinjage nangi damak si jage lam dam nung si biyo kang lay lam dam
tari ay ko Siwa siyang magilamday Nangida magtawa Katlagi ka na lepli Siwa siyang magilamday Nangida magtawa Katlagi ka na hingli Oh ho Haya hey Oh ho Haya hey Hey lang lang Non talk to me Kang lay lang lang Nangida magsinjagi Nangida magsijagi Nangida maghinjagi Nangida magsijagi Nangida maghinjagi Nangida magsijagi Nangida maghinjagi Nangida magsijagi Six, seven side aina same ki isai ne do isai se release ti tau gidre do aina sakki ba studio gi recording khara dagi mayamna machet khara tabi ki ba isai ni matem tang chakchagi do khun api mayam punamak da pangan thona hapsari Sudana hingba laibaku laibara Sudana hingba laibaku laibara Wadana nungaiba kanabu laibage Sudana hingba laibaku laibara Wadana nungaiba kanabu laibage Mangjin thana chatliba kanabu udara Haukraba puwari hangana amuk yengdara Mangjin thana chatliba kanabu udara Haukraba puwaribu hangana amuk yengdara Ha hay haya Ha hay ho Sansar sida nomata sukandri linghanaba akibalaite aina sansar sida nomata sukandri linghanaba chatkani mafam kuding aina sakani ring tamna chatkani mafam kuding aina sakani ring tamna tahangani malim ki mafam kuding da tahangani malim ki mafam kuding da It's my life, it's my way, it's my life, it's my way. Thank you Bariton, thank you so much.
Chadli aina koina mapam kuding Siva changba khande aina nong mata Chadli aina koina mapam kuding Siva changba khande aina nong mata Naina ina kunmalaite aigi isai Apam nung siva pongtra bata moini Naina ina kunmalaite aigi isai Apam nung siva pongtra bata moini Katoki gani punsi chunga Sakhi gani punsi gi isai Katoki gani punsi chunga Sakhi gani punsi gi isai It's my life, it's my way, it's my life, it's my way. Hey, Ima, hey, Ima, nang bunong sibi. Hey, Ima, hai na nami kau na nami so na nami nang pulai rin pang ni hai na. Kau na nami ngang na nami so na nami nang pulai rin pang ni hai na. Matam gi iro nung da lukra basui ma. Kangla sagi wari tahan kigani. Moirang kanglay ron wari lihan kigani. Penagi say saksu sagla kigani. Jingmi tamigi wari likini. It's my life, it's my way, it's my life, it's my way, it's my life, it's my way. Yamba Rambirda, Hosik, Akui Haina Kiba Tongina, my Amatam Habisuyam, Namaru, Adana Arui Sai Haita Yambagi Bitonagi Tamoida, Aging a Sigi Sai Sako, Dragadima Pong Parkidre, Paroi Haina Kanza by Sai Aroiba, Amakatan, Yamba Bitona, Madi, Agita Poe, the Cosinajari, Mayam, the Kudota Biba, Manipuri Hong Singada, Kogi Kulnapiriba, Madi Manipuri, Mabukana, Matamda, Ayuk till Nomidang, Lepton at Magi, Mayam Zabit Hakta, Kona Biriba is in Laos that dedicated by Isai Amakak. Sakpiraga ngasigi program asi loisanjanabagi tanja adusu lominasi haidana thamjari sai se ahalman laiwar ba kaya amna thambira me sai ni do sigi thorom sida su tem dang sakse ge aina apung phana di aina sakpadu de khudong chadre hoi ma pukna pham ma nang khumbi leite ima koi na chatuna labna thiduna nangumbi loi ma hoi ma pukna pham imana humbi leite ima koi na thiduna labna chatuna nangumbi phangloi ima Sige, Singamay 360 na sinjaduna fundraising for Khulngakpa Haidraming Thonjaba program ama
ꯁꯤꯟꯖꯁꯤ ꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯨ ꯃꯇꯝꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯩꯈꯣꯏ ꯂꯤꯖꯦꯟꯗꯔꯤ ꯁꯤꯡꯒꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯍꯧꯗꯨꯅ ꯂꯩꯔꯗꯕ ꯑꯗꯨꯒꯨꯝꯕ ꯁꯛꯅꯥꯏꯕ ꯁꯩꯁꯛꯄ ꯏꯌꯥꯝꯕ ꯔꯟꯕꯤꯔ ꯊꯧꯅꯥꯅ ꯉꯁꯤ ꯁꯤꯡꯖꯃꯩ ꯍꯥꯏꯖꯔꯨꯕꯗ ꯏꯌꯥꯝꯕ ꯏꯁꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯆꯤꯟꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯤꯡꯖꯃꯩ ꯂꯥꯏꯚ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒ ꯏꯁꯩ ꯀꯌꯥ ꯑꯃ ꯃꯌꯥꯝꯅꯁꯨ ꯈꯟꯕꯤꯔꯛꯄ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯕ ꯀꯌꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯍꯦꯟꯅ ꯊꯥꯒꯠꯆꯅꯤꯡꯂꯕꯗꯤ ꯏꯌꯥꯝꯕꯅ ꯏꯁꯩ ꯁꯛꯄꯤꯕ ꯃꯇꯝꯗ ꯊꯃꯣꯏꯗꯒꯤ ꯁꯛꯂꯛꯂꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯏꯌꯥꯝꯕꯅ ꯂꯥꯝꯂꯤꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯖꯕꯒꯦ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯡꯖꯔꯨꯕ ꯑꯃꯗꯤ ꯎꯔꯨꯕ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯈꯪꯕ ꯉꯝꯃꯤ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤ ꯂꯩꯕꯅꯤna ꯇꯨꯡꯗꯁꯨ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯪꯗꯒꯩ ꯂꯦꯞꯇꯅ ꯍꯣꯠꯅꯔꯤꯕ ꯃꯤꯌꯥꯝꯗꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯏꯌꯥꯝꯕꯕꯨꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯡꯖꯃꯩ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯣꯔ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎ ꯄꯣꯏꯔꯩꯅꯁꯨ ꯉꯁꯤ ꯏꯁꯩ ꯍꯧꯕꯗꯒꯤ ꯂꯣꯏꯅ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯄꯤꯌꯥꯅꯣ ꯃꯍꯥꯛꯀꯤ ꯀꯤꯕꯣꯔꯗ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯖꯕ ꯑꯥꯔꯠ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄꯤꯔꯒ ꯁꯤ ꯏꯌꯥꯝꯕ ꯔꯟꯕꯤꯔ ꯊꯧꯅꯥꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯈꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯠꯂꯨꯔꯕ ꯊꯥꯎꯃꯩ ꯑꯃ ꯃꯩꯔꯥꯜꯕꯤ ꯑꯩꯈꯣꯏꯒꯤ ꯃꯩꯉꯥꯜ ꯑꯃ ꯄꯤꯕꯤꯕꯒꯨꯝꯅ ꯏꯇꯥꯎ ꯄꯣꯏꯔꯩꯅ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯁꯤꯡꯖꯃꯩ ꯑꯄꯨꯟꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯑꯄꯨꯝꯕꯒꯤ ꯑꯣꯏꯅ ꯏꯌꯥꯝꯕꯁꯤꯅ ꯆꯦꯟ ꯆꯣꯡꯕꯃꯛ ꯉꯝꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯕꯥꯁꯤ ꯈꯣꯡꯕꯤꯗꯨꯅ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯁꯨꯔ ꯈꯔ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯕꯨꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝꯅ ꯑꯩꯈꯣꯏ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯒꯦ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100 ꯐꯥꯎ ꯏꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯗꯕ ꯏꯐꯨꯔꯨꯛ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯀꯗꯣꯝꯗꯅꯣ ꯍꯧꯔꯣ ꯑꯊꯧꯕ ꯑꯄꯣꯛꯄꯤ ꯏꯃꯥ ꯅꯪꯒꯤ ꯑꯊꯧꯕ ꯅꯆꯥꯁꯤꯡ ꯄꯨꯟꯁꯤꯜꯂꯣ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯑꯃꯨꯛꯇꯪ ꯇꯩꯊꯣꯛꯁꯤ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯂꯁꯤ ꯏ ꯃꯁꯦꯜꯒꯤ ꯌꯦꯡꯊꯤꯅꯕ ꯋꯥꯈꯜ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯛꯂꯤ ꯑꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯍꯧꯕꯗꯩ ꯂꯣꯏ ꯐꯥꯎ ꯌꯦꯡꯕꯤꯕꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯖꯔꯤ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯍꯩꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯟ ꯔꯥꯏꯖꯤꯡ ꯇꯧꯖꯕꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯖꯤꯄꯦꯒꯤ ꯈꯨꯠꯊꯥꯡꯗ ꯆꯤꯡꯉꯨ ꯂꯩꯆꯜꯒꯤ ꯖꯤꯄꯦꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯂꯤꯕ ꯑꯦꯃꯥꯎꯟꯠ ꯑꯁꯤ ꯂꯨꯄꯥ 60,000 ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯗꯤ ꯁꯣꯏꯗꯅ ꯀ꯭ꯔꯣꯁ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯁꯥꯎꯟ ꯑꯃꯗꯤ ꯂꯥꯏꯠꯀꯤ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ESS ꯀꯋꯥꯒꯤ ꯌꯥꯝꯕ ꯇꯥꯆꯧꯕꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁ꯭ꯇꯦꯖꯀꯤ ꯂꯩꯇꯦꯡ ꯑꯣꯏꯕꯤꯔꯤꯕ ꯁ꯭ꯇꯦꯖꯄꯨ ꯗꯤꯖꯥꯏꯟ ꯇꯧꯕꯤꯔꯤꯕ ꯅꯥꯎꯔꯦꯝ ꯐꯤꯖꯪ ꯑꯩꯒꯤ ꯏꯇꯥꯎ ꯀꯥꯖꯥꯎꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯔ ꯈꯖꯤꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯂꯗꯤꯀꯣ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯗꯣꯛꯇꯔ ꯒꯣꯕꯤꯟ ꯆꯥꯛꯈꯨꯝꯒꯤ ꯏꯅꯥꯎ ꯗꯣꯛꯇꯔ ꯒꯣꯕꯤꯟꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝ ꯑꯃꯗꯤ ꯀꯣꯔ ꯇꯤꯝ ꯃꯦꯝꯕꯔꯁ ꯈꯨꯗꯤꯡꯃꯛ ꯑꯃ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯇꯟ ꯁꯥꯄꯝ ꯏꯌꯥꯝꯕꯁꯤꯃꯗꯤ ꯄꯜꯂꯝꯂꯒꯦ ꯏꯌꯥꯝꯕ ꯔꯇꯟ ꯁꯥꯄꯝ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯆꯤꯐ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯆꯤꯐ ꯇꯦꯛꯅꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯂꯩꯕꯤꯕꯅꯤ ꯏꯌꯥꯝꯕꯁꯤꯅ ꯂꯤꯗ ꯇꯧꯕꯤꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯟꯗꯣꯛꯄꯤꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯏꯌꯥꯝꯕ ꯔꯇꯟ ꯁꯥꯄꯝꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤꯀꯣ ꯁꯤꯡꯖꯃꯩ ꯀꯣꯔ ꯇꯤꯝ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯊꯝꯁꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯁꯤꯁꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ ꯉꯁꯤ ꯐꯝꯄꯥꯛ ꯊꯛꯇ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏ ꯗꯣꯅꯦꯁꯟ ꯕꯣꯛꯁ ꯑꯃ ꯏꯆꯝ ꯊꯝꯖꯕꯅꯤ ꯁꯤꯗꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯏꯆꯜ ꯏꯆꯦ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡꯅ ꯑꯃꯗꯤ ꯏꯌꯥꯝꯕꯁꯤꯡꯅ ꯂꯝꯗꯝ ꯑꯇꯣꯞꯄꯗꯒꯤ ꯏꯌꯥꯝꯕꯁꯤꯡꯅꯁꯨ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯑꯉꯝꯖꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯕꯣꯛꯁ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯁꯤꯃꯛ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯗ꯭ꯌꯨꯇꯤ ꯇꯥꯖꯔꯤꯕ ꯃꯐꯝꯗ ꯁꯣꯏꯗꯅ ꯌꯧꯍꯟꯖꯔꯒꯦ ꯍꯥꯏꯕꯁꯤꯃ ꯊꯥꯖꯕ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯖꯃꯩ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ